hanna thagachari mathangda aibi Rita saireng amatang khotol tobinaba ai hangachari the makhada Pullasi parasi saireng ani suba angkata ayaw punjaba se laibakhi sibu sindiriba Oburel Obiriba oina eni simbu nangkhai tena thaga tungnak sari oina di masigi sedinna basida sarwa biriba da ponna makusu itai kumna bisari oina life ku thangda tabiriba biriba ponna makusu muka hanai ko manjari aigi ahanba nangkhari basireng mami pau pabina pau pari pau tabasina tari Pau pabina pau pari, pau tabasina tari, pukning laitadana tari. Pau tagani khanbada wakhal makalam nade, taningbanasu thauram. Pau tagani khanbada wakhal makalam nade, taningbanasu thauram. Kayam yauraba anabana, khakibana kaya oiraba, laitadabana kaya sura. Na thangat punatan. Ha COVID, ha corona, nang butangai ke sonariba. Ibana su thak ni. Ibana su thak hek maniki. Aduga amuk su thoksabi de. Asibabu karisu kidabagun. Kaya da line sa Singlet ko mikukta section ba oina hek tawad. Pathokpagi sang wangkhatlakli laikhdabagi masing su hingalakli. Arai bathong ahumsu tattana lauri nahandanaba. Lauri ba masabusu adumak nahalli. Peleda ayunlo. Pau pabidugi paududa. Pau tari basina hangli. Pau pabidugi paududa. Pau tari basina hangli. Karamba kuthano karibasina. Laibak phaba awaba haigedara. Laibak phaba kudong thiba haigedara. Natraga ekoisu pali ngairibara. Yam nuwaijai sumba Pullasi